ꯂꯩꯔꯦ ꯃꯃꯥꯡꯗ ꯁꯥꯡꯅ ꯀꯨꯀꯤ ꯕꯪꯀꯔꯗꯤ ꯌꯥꯝ ꯐꯖꯅ ꯂꯤꯡꯅ ꯁꯥꯔ ꯂꯩꯔꯤꯀꯣ ꯀꯣꯡꯃꯔꯨꯒꯤ ꯂꯥꯏꯐꯝꯒꯤ ꯆꯤꯡꯒꯣꯡꯗꯨꯅ ꯁꯤꯗ ꯂꯩꯔꯦ ꯂꯥꯏꯐꯝ ꯑꯁꯣꯝꯗꯩ ꯆꯪꯉꯛꯄꯗꯨꯅ ꯏꯁꯤꯡ ꯊꯦꯝꯕꯤ ꯑꯁꯣꯝ ꯅꯥꯀꯟꯗꯩ ꯁꯨꯝ ꯆꯪꯉꯛꯀꯗꯣꯏꯅꯤ ꯐꯖꯅ ꯎꯁꯤꯅ ꯁꯣꯡꯖꯤꯜꯂ ꯎꯗ꯭ꯔꯦ ꯑꯗꯨꯒ ꯁꯤꯗ ꯀꯣꯡꯃꯔꯨ ꯂꯥꯏꯐꯝꯒꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯣꯡꯒꯤ ꯂꯥꯏꯐꯝꯗꯨꯅꯤ ꯂꯩꯖꯦ ꯁꯤꯗ ꯎꯔꯦꯀꯣ ꯁꯤꯗ ꯐ꯭ꯂꯦꯛ ꯍꯥꯏ ꯂꯩꯔꯦ ꯀꯩꯕꯨꯗ ꯄꯥꯈꯪꯕ ꯌꯦꯛꯄ ꯐꯤꯔꯥꯟ ꯁꯤꯗ ꯍꯥꯏ ꯂꯩꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯅ ꯎꯠꯂꯛꯀꯗꯣꯏꯁꯤꯅ ꯁꯤ ꯆꯤꯡꯒꯣꯡ ꯂꯩꯔꯦ ꯆꯤꯡꯒꯣꯡꯁꯤꯒꯤ ꯍꯦꯛ ꯃꯊꯛꯇ ꯁꯤꯗ ꯁꯨꯝ ꯀꯥꯈꯠꯂꯒ ꯁꯤꯗ ꯂꯩꯔꯦ ꯀꯨꯀꯤꯒꯤ ꯕꯪꯀꯔ ꯀꯣ ꯂꯩꯔꯦ ꯁꯤꯡꯒ ꯅꯥꯟ ꯄꯩꯔꯒ ꯐꯖꯅ ꯁꯤꯗ ꯑꯃ ꯂꯩꯔꯦ ꯁꯥꯏꯗ ꯄꯔꯦꯡꯅꯤꯗ ꯁꯥꯏ ꯄꯔꯦꯡꯁꯤꯗ ꯑꯗꯨꯝꯁꯨ ꯁꯤꯡ ꯄꯩꯔꯦ ꯍꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯏꯅꯛ ꯅꯛꯅꯅ ꯁꯤꯗ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯄꯣꯁ ꯁꯤꯗ ꯂꯩ ꯁꯤꯅ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯄꯣꯁ ꯁꯤꯅꯤ ꯃꯣꯏ ꯂꯩꯃꯤꯟꯅꯔꯤꯕ ꯃꯑꯣꯡꯁꯦ ꯌꯥꯝ ꯅꯛꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯐꯣꯡꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯦ ꯂꯩꯔꯤ ꯑꯗꯨꯒ ꯃꯣꯏ ꯀꯨꯀꯤꯁꯤꯡꯁꯨ ꯂꯩꯔꯤ ꯑꯗꯨ ꯁꯤꯅꯅꯦ ꯑꯩꯈꯣꯏ ꯀꯣꯡꯃꯔꯨꯒꯤ ꯂꯥꯏꯐꯝ ꯁꯤꯒꯤ ꯔꯦꯟꯖꯁꯤꯗ ꯁꯤ ꯃꯥꯔꯛ ꯔꯦꯟꯖꯅꯤ ꯑꯗꯨꯒ ꯑꯁꯤꯗ ꯃꯥꯔꯛ ꯔꯦꯟꯖꯅꯤ ꯁꯤꯗ ꯂꯩꯔꯦ ꯀꯣ ꯃꯥꯔꯛ ꯍꯤꯜ ꯁꯥꯒꯤ ꯁꯤ ꯃꯥꯔꯛ ꯃꯇꯣꯟꯅꯤ ꯁꯤꯗꯁꯨ ꯕꯪꯀꯔ ꯂꯩꯔꯤꯀꯣ ꯁꯤꯒꯤ ꯇꯣꯞ ꯁꯤꯗꯁꯨ ꯕꯪꯀꯔ ꯂꯩꯅꯤ ꯍꯥꯟꯅ ꯃꯌꯦꯛ ꯌꯥꯝ ꯁꯦꯡꯅ ꯇꯣꯡꯉꯒ ꯂꯩꯔꯝꯕꯅꯦ ꯑꯗꯣ ꯑꯁꯣꯝꯗ ꯑꯣꯟꯊꯔꯒ ꯁꯥꯈꯔꯦ ꯈꯤꯇꯪꯈꯛ ꯎꯔꯤ ꯋꯥꯔꯤ ꯕꯥꯏꯅꯣꯀꯨꯂꯔ ꯌꯦꯡꯕꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯏ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁꯤꯗ ꯀꯣꯡꯃꯔꯨ ꯂꯥꯏꯐꯝꯁꯦ ꯑꯁꯤꯒꯤ ꯑꯋꯥꯡꯕꯁꯦ ꯑꯁꯤꯗꯒꯤ ಖꯤꯇꯪ ꯀꯨꯠꯊꯕ ꯁꯔꯨꯛ ꯁꯤꯒꯤ ꯆꯤꯡ ꯈꯤꯇꯪ ꯁꯤꯗ ꯁꯪꯉꯤꯕ ꯖꯒꯥꯁꯤꯒꯤ ꯀꯨꯠꯊꯕ ꯑꯋꯥꯡꯂꯣꯝꯗ ꯂꯩꯅꯤ ꯑꯗꯨꯒ ꯀꯣꯡꯃꯔꯨꯒꯤ ꯂꯥꯏꯐꯝ ꯆꯪꯐꯝꯁꯤꯅ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯈꯥ ꯂꯝꯕꯤꯁꯤꯗꯩ ꯆꯪꯉꯛꯀꯗꯣꯏꯅꯤ ꯁꯤꯗ ꯑꯃ ꯆꯠꯂꯤꯁꯤ ꯂꯝꯕꯤ ꯑꯃ ꯁꯤꯗ ꯎꯔꯤꯁꯦ ꯀꯣꯡꯃꯔꯨ ꯑꯩꯈꯣꯏ ꯏꯁꯤꯡ ꯊꯦꯝꯕꯤꯗꯒꯤ ꯆꯪꯉꯛꯄ ꯂꯝꯕꯤꯗ ꯑꯣꯏꯗꯣꯏꯅꯤ ꯀꯣꯡꯃꯔꯨ ꯂꯥꯏ ꯈꯨꯔꯝꯕꯝ ꯂꯝꯕꯤꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯠꯇꯦꯕꯀꯣ ꯑꯗꯨꯒ ꯑꯁꯤꯗ ꯆꯤꯡꯈꯣꯡꯗꯁꯨ ꯑꯩꯈꯣꯏ ꯀꯣꯡꯃꯔꯨꯒꯤ ꯂꯥꯏ ꯈꯨꯔꯝꯕꯝ ꯆꯤꯡꯈꯣꯡꯗꯁꯨ ꯂꯩꯔꯦ ꯁꯤꯗ ꯂꯝꯕꯤ ꯁꯨꯝ ꯆꯪꯉꯒ ꯑꯗꯨꯒ ꯍꯦꯛ ꯆꯤꯡꯈꯣꯡꯁꯤꯒꯤ ꯃꯊꯛꯁꯤꯗ ꯁꯤꯒꯤ ꯆꯪꯉꯛꯏꯕ ꯂꯝꯕꯤꯁꯤꯒꯤ ꯅꯥꯀꯟꯒꯤ ꯆꯤꯡ ꯃꯊꯛꯁꯤꯗ ꯑꯁꯥꯝ ꯔꯥꯏꯐꯜꯒꯁꯨ ꯌꯥꯝ ꯅꯛꯅꯅ ꯑꯩꯈꯣꯏ ꯀꯨꯀꯤꯒꯤ ꯕꯪꯀꯔꯁꯤ ꯁꯤꯗ ꯁꯨꯃꯥꯏꯅ ꯂꯩꯔꯤꯕ ꯁꯤꯒꯤ ꯑꯩ ꯃꯌꯥꯝꯗ ꯃꯤꯁꯒꯥꯏꯠ ꯇꯧꯕ ꯅꯠꯇꯦ ꯇꯁꯦꯡꯕ ꯄꯥꯎꯗꯝꯗꯨꯅꯤꯀꯣ ꯇꯝꯃꯤꯁꯦ ꯁꯤꯅꯤ ꯂꯩꯔꯤꯁꯦ ꯑꯗꯨꯒ ꯁꯤꯒꯤ ꯖꯒꯥꯁꯤꯗꯅꯤ ꯃꯣꯏꯅ ꯀꯥꯞꯅꯤꯡ ꯀꯥꯟꯗ ꯑꯩꯈꯣꯏ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯪꯕꯗ ꯍꯦꯛꯇ ꯀꯥꯞꯊꯔꯛꯄ ꯈꯣꯠꯄ ꯇꯧꯔꯤꯁꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯪꯅꯤꯡ ꯀꯥꯟꯗ ꯆꯪꯕ ꯉꯝꯗ꯭ꯔꯤꯕ ꯑꯗꯩꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯃꯈꯣꯏꯒꯤ ꯑꯌꯥꯕ ꯌꯥꯎꯗ꯭ꯔꯒꯗꯤ ꯆꯪꯕ ꯐ꯭ꯔꯤꯗ ꯍꯦꯛꯇ ꯆꯪꯕ ꯌꯥꯗ꯭ꯔꯤꯕꯁꯤ ꯃꯈꯣꯏꯅ ꯁꯤꯗ ꯇꯣꯡꯉꯒ ꯂꯩꯕꯁꯦ ꯁꯤꯅꯤ ꯒꯣꯔꯃꯦꯟꯅ ꯍꯧꯖꯤꯛꯐꯥꯎꯕ ꯂꯧꯊꯣꯛꯄ ꯉꯝꯗ꯭ꯔꯤꯁꯦ ꯂꯧꯊꯣꯛꯑꯣꯅ ꯀꯌꯥꯔꯛ ꯗꯤꯃꯥꯟ ꯇꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯧꯊꯣꯛꯄ ꯉꯝꯗꯦ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯂꯩꯕꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯇꯣꯟꯅ ꯃꯩꯇꯩꯒꯤ ꯂꯨꯔꯕ ꯂꯥꯏꯐꯝ ꯑꯁꯤ ꯆꯪꯅꯤꯡꯕ ꯀꯥꯟꯗ ꯆꯪꯕ ꯌꯥꯗ꯭ꯔꯤꯕ ꯍꯧꯖꯤꯛꯐꯥꯎꯕꯗ ꯃꯥꯌꯣꯛꯅꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯁꯤꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯅꯥꯀꯟ ꯁꯥꯏꯋꯥꯏꯗ ꯂꯩꯔꯤꯕ ꯆꯤꯡꯁꯤꯡꯁꯤ ꯑꯣꯟꯊꯕꯗ ꯄꯣꯄꯤ ꯃꯌꯥꯝ ꯊꯥꯕꯒꯤ ꯖꯒꯥ ꯃꯌꯥꯝ ꯂꯩ ꯁꯤꯅꯤ ꯃꯣꯏꯁꯤꯗ ꯉꯥꯛꯑꯒ ꯄꯣꯄꯤ ꯊꯥꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯤ ꯈꯨꯟ ꯉꯥꯛꯑꯝꯃꯤ ꯍꯥꯏꯕꯒꯤ ꯃꯃꯤ ꯐꯥꯎꯕ ꯁꯥꯝꯖꯜꯂꯛꯑꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯁꯥꯔꯝꯕ ꯕꯪꯀꯔ ꯃꯩꯇꯩꯒꯤ ꯈꯨꯟ ꯉꯥꯛꯄ ꯚꯣꯂꯨꯟꯇꯤꯌꯥꯔꯁꯤꯡꯅ ꯂꯩꯔꯝꯕ ꯕꯪꯀꯔꯁꯤꯡ ꯂꯩꯔꯝꯃꯤ ꯍꯥꯏꯕꯒꯤ ꯃꯃꯤ ꯐꯥꯎꯕ ꯀꯣꯛꯁꯜꯂꯛꯑꯦ ꯂꯩꯇ꯭ꯔꯦ ꯕꯣꯔꯥ ꯁꯤꯃꯦꯟ ꯕꯦꯒ ꯁꯦꯟ ꯕꯦꯒ ꯕꯣꯔꯥ ꯁꯦꯒꯥꯏꯕ ꯈꯔ ꯃꯃꯤ ꯁꯥꯃꯤ ꯂꯩꯕ ꯅꯠꯇꯅ ꯀꯣꯝꯕꯨ ꯐꯨꯟꯖꯜꯂꯛꯄꯒꯤ ꯐꯤꯕꯝꯗ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨ ꯃꯣꯏꯒꯤꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯂꯥꯂꯣꯡ ꯍꯣꯡꯗ꯭ꯔꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯂꯦꯞꯇ꯭ꯔꯤ ꯑꯗꯨꯃꯛ ꯑꯁꯤꯗ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯔꯤ ꯁꯤꯅꯤ ꯑꯩꯈꯣꯏꯗ ꯃꯈꯣꯏꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯂꯦꯞꯇꯅ ꯑꯗ ꯃꯤ ꯊꯣꯛꯂꯛꯑꯦ ꯑꯗ ꯆꯠꯂꯤꯁꯤ ꯁꯤꯡ ꯄꯩꯕ ꯑꯁꯤꯗ ꯆꯪꯈ꯭ꯔꯦ ꯑꯗ ꯃꯤ ꯆꯠꯂꯤꯁꯤ ꯂꯥꯏ ꯄꯥꯏꯕ ꯃꯤꯅꯤꯀꯣ ꯆꯠꯂꯤꯁꯤ ꯀꯨꯝꯊꯈ꯭ꯔꯦ ꯃꯤ ꯂꯩꯇꯦ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏ ꯍꯧꯖꯤꯛꯇꯤ ꯃꯤ ꯊꯣꯛꯂꯛꯄꯒꯤ ꯐꯨꯇꯦꯖ ꯂꯩꯔꯦ
kuki marang kain lady volunteer ko lai pai bu matik chana pai ba yam marang kain lady sini aduna miam ta lan na pawdam banate taseng ba Imphal ki manung san na sinam village ki koi awang thang mai ke de leba mai khang tingthak tagini jujik 7 ma na post pai duna koi khun nga pagi mai kai sige chauba lan ban ma ngak tuna leba jaga se khoi ngasi lambi sem karak pani reni season lak trang da landslide thokiba jaga sing koi pajana leveling toraga koi nung tha pagi kunja sing na chabu mateng mati chu government na tabum thokpa tabang ni tawbirak tabana kunja sing na mateng pang ba kajarak pani mateng tang pang ba karak pajida kuki jingi koi gi lengang na kuki gi bunker lok thoe laite na kyarak miam da drama tawba assam fund na drama tawba central force kya na faida drama tawba miam do madu lairi ngasi maksu mimang do uri abdu nei no chari sini silai sidana assam fund na post bai lai ina nang na sidai jit asi moi ga dum samna na mari lai min nei ne sini moi na sanari bililas wakan sina sample the state force IRB kapunna laibani chicha IRB labor later par sab sabate dikhang tra sida leire duka amut kre duka sidagi mafam sidagi kai awang mai kai gi chobolan bam lanban na moi ba jaga am tanga jum tobro ubreng si ke duka sida leichi sida kara la na dawr sidna kai nongsungi mataki UNLF Bombay MP gi tim duna leiba bunker jing deni sidagi uburi che koina leiba jaga je desan pare ngan lei ko duka sonna kan gi tumba mathak che ina tawada koki jing gi mai militant jing lai han tai duka moine leiba jaga je de dum ure music timing je kitang foggy ho na phadana mek sing na di udre saida ko ibjing ji poppy plantation da bogi chingmai koi ji moina bu leiba jaga mai tai na leiba jaga ta chingkok pura moi singjing ji sing hauraga lei ko duga matam gi singyan ba iphan ba adu dum sing haugalak pani adu kuki na kokthoi ba jaga ji di smaina once kokra di amona karigumba soil je lora bani poppy thagra di ujau am ta hora roi to pa pambi am ta hongam roi mon jau wi mu gra hobna tan sida MP gi lai ja sunwam gi sing ji da koi myam ji kuki ne moi lai ba jaga ji dum khanga haidra ja ko lai chabak sai arrange sima yong si maton atumba ai ba sai de koi myam camera ji tum fogi or timing jin sina koi mai tai gi volunteer sing na lairam bagi bunker ni umpak sagai ba khara taraga lairam mi haibagi mami bu samjale ha tara daga koki gi deina mamang no uti buduni kaiso hong bu lai ti hankalak panadra khena ba bu sin komena bunker lok phone state force na bunker lok phone koki gi ju mai tai gi ju kana koi lao do machinda sin kaisuk ahong laite lokthok pu laite koi gina lokthok pa laga sidok pa khulai pagat pa coming tawba amana ma khudom bi thinjandana adu lai ada lai ana maming lokatan koi ti thirga pha pa punba lepa laite dum adu kukina satlaga nomo nupi angang khak tan dum hat pa si